पुंग कुन मरीदा रेकॉर्ड ओइना पॉजिटिव मापन लैखिद्रे ट्रैवल हिस्ट्री लैतबा मियोय चहुमगा तरा हुमदो याउना मियोय चहुमगा निफु माथोय पॉजिटिव ओइरे हौखिबा पुंग कुन मरीदा रेकॉर्ड ओइना कोविड-19 पॉजिटिव ओइबा नुपी अनि याउना मियोय मापन लैखिदबगा लोइनना स्टेट असिदा कोविड-19 गे लाइचत्ता लैखिदबा मिगी मसिंग पुन्ना चामगा मरिफु सुख्रे मरक्सिदा ngarang numidang waidam pung manga dage ngasi numidang waidam pung manga phawbada travel history laitaba miyoy chahumga tarahumdoi yauna punna mi chahumga nifuma thoi covid-19 positive oire November manga dage lambi thingane lawmi lu BJP na lusingba NDA government na lawmi singi senthok saruk ani hengar hannaba mijengda parliament ta pass tawgiba farm bill ahumgi mayokta All India Kisan Savana lakliba November manga da laivaksin bathungna sangsin gadoriba lambi thingbagi khongjang Manipur dasu mapung phan sathagani haina Manipur lawmi lup ki cherol amana haide Meekhal gi meeting da wa Ngangluba oza suspend Toukhre tha sigi tareta bot thadana duna pangthok kadoriba 30 Lilong Assembly constituency gi maraki Meekhal ga mari lainana mirep amagi meeting da wa Ngangluba Lilong Hauribi College gi assistant professor ama thabaktagi suspend Toukhre Commissioner Higher and Technical Education M Hare Krishna na ngasi order ama thoktuna thabakta gi suspend tawkhraba oza adugi maming Dr. MD Sidikar Rahman Kawi Education Commissioner na thokiba order adugi matung inna Lilong Assembly constituency gi maraki Meekhal asida Independent mirep oideba Y Antas Khan gi yumda October 18 da pangthokiba Meekhal ga mari lainaba meeting amada Dr. MD Sidikar Rahman na Meekhal asida mirep oina lamba thokliba MD Abdul Nasir gi mathakta maral kaya siduna wangang khi haide madu model code of conduct ke guideline violate tawani haibagi report ama district election officer Thouwong na chief electoral officer Manipur da lankhalakhi madugi matang da joint CEO Manipur na October 13 da Administration Department of Higher and Technical Education Manipur da Rule 5 Clause 4 of the CCS Conduct Rules 1964 violate tawbana assistant professor ase suspend tawnaba complaint tawrakhi madugi matung inna Central Civil Services Classification Control and Appeal Rules 1965 ke sub rule clause 1 of rule 10 gi makhada khudaktagi mahakpu thabaktagi suspend tawkhibani suspend da leiringai manung permission yaudana mahak headquarters thadokpa yaroi headquarters na Directorate of Higher and Technical Education ni hairi Germany gi lal gi jahaz singna mathang sahidagi Indian Ocean da patrolling chatlagane Defense Minister Germany gi lal gi jahaz na mathang sahidagi Indian Ocean da patrolling chatpa horgani haina official source amana phongdokli China na Indo-Pacific region da influence piba hengalagli ba se thengnana bagi lakhulakpa thorang amagi saruk oina Germany gi lal gi jahaz na patrolling adu chatkadori bani hairi German gi Defense Minister Annegret Kramp na haikibada mathang sahidagi hauraga Indian Ocean da German na lal gi jahaz deploy tawragani Indo-Pacific da German gi naval thamduna malem gi oina leiriba chana pathap singda ningthi jana ngak na chana bohonavada mateng pangani hairi aikhoina chena thajai madudi Germany na region aduda masigi position ama mark tawbagi tangai phadaba lei aikhoina 2021 gi chahidadi chaliba chahi asidagi hengatna defense ki chading tawgani Satliba sahi asidadi COVID-19 ki pandemic laibana aikhoi gi budget ki senpham da akaiba piribani adubu tangai fadana ahenba senpham chading tawgani Germany gi lal gi jahaz sing aduna South China Sea da freedom of navigation exercise tawgodoribra haibadugi matangdadi akaknaba phongdokpa leikhide Indo-Pacific region asida security ki challenge hengalakhiba asida laibak masel gi oina amade maikai kayadage amana amabu khusamnaduna thabak paikhat minabagi mathau tarakle German na September thada Indo-Pacific ki policy lauthokibagi matung ikan kanadana Thouwong asi chatharakibani German gi foreign minister Heiko Maas na haikibada region aduda conflict chathavana oirakadaba khudongthiba adu malem gi oina khanabagi tangai phadaba lei German foreign ministry na haikibada Europe ki economy amade Indo-Pacific asi global supply chain gi khuthangda close oina connect tawe maru oiba trading road singna Indian Ocean South China Sea amade Pacific ta phauduna chatle karigumba region asida conflict thoklabadi security amade tangdu laitabagi phibamda chauna akaiba thokhangani maram aduna Germany nasu hiram asigi matangda khanadaba yadabagi matang lakle
Indo Pacific region asi malemgi oinasu khwaidagi maru oiba mafam ama haibadu oire. China na chatharagli activity sing asida Germany na thoksadana leithokpa ngamloi. Masi oiduna su China lebak asi Germany gi maru oiba trading partner amani amade economy gi oinasu afaba mari lairibani hairi.